Cái nó ngasi dây dây chứ mày. Moi sao dress này nó thầm được cái sao? À tôi nên nó to. Những cái dây. Oglo, good morning. Oglo. Hơi. Oglo. Chúng ta đây Oglo. Oglo. Oi. Oglo. Yeah. Rồi nào. I'm keeper. Ơi. Oglo. Cái nó time keeper nè. Oglo. Pung. Mari mà khai ta đấy. Hen vui hi đi. Good morning. Good morning. Si class 10 gì cái đâu có lấy gì. Cái nó gì nào? Tôi mi rồi. Không sao vậy sao? À tôi này ngasi dengan rồi ha. Ngay này. À tôi nói mosquito này tôi thu. Cái gì? Holo. 아무도 뒤에. hả? Yên 하나 하고 그지? Yên 하나. 응. 하도 떨어 아데 아코 yên 아홈 레비도. 하도 떨어. Yên 좀 마빠 야우도 베네 공지도. 예, 들어. 모닝 exercise 하우도래 ngakta. Chelo ngakta chelo. Morning exercise. Langsung di. Rồi có xem bảo. Xin chào chị, xin ngồi. Principal nga cái này, thử xem. cái người già thôi rồi Sắc cái hòn lưỡi cái đồ cái hòn à đã get the tin nào. Hả? Đó là cái short point, soft science này quá. À nghe. Ôi, ôi mẹ tao sao vậy? Lâu thôi rồi nó cái đó cái gì đó. Hả? Homework tôi rồi gì à? Hả? Lôi đi vào homework đó. Homework quy mà tầm đến nó cái đó lấy bảo. Thu nó đâu sao? Min manga nó đâu sao? Nó cái bài nó. Em ngang không phải bảo. 나한테 주면 봐 이들이. 너 그 봐봐. 아? 너 그 봐, 너. cái sắp gì nó? Tôi sao đâu? Đang đi, một đây. Hả? Hindi à? Thế Hindi bảo là tung đây rồi. 항대나 보라고 또 그러지. 힌디 좋아해 형 거니. 아살로 아도 그 가오도 막 하탐더라. 나 somla. 마야 탐모 가오다. 가오도 마야 탐모. 시 가오 좀 마야 탐모. 너 cái bài nó. 아살로. 난디. Tisley bro. 아살로. 너게 로호 뛰고 오지 봐. 아도 아직 땅 로토 땅 아이라. hindi daw om 들어봐. 가 호랑 가봐. sige mi ko salo. sige mi che ko salo.
ꯐꯕꯨꯡꯁꯦ ꯐꯖꯅ ꯁꯦꯝꯃꯝꯗꯕ ꯍꯧ ꯅꯪ ꯂꯣꯏꯁꯜꯂꯣ ꯆꯠꯂꯣ ꯂꯣꯏꯁꯜꯂꯣ ꯊꯥꯖꯜꯂꯛꯑꯅꯤ ꯁꯤꯁꯨ ꯂꯩꯔꯦ ꯕ꯭ꯂꯣꯛꯁꯦ ꯕꯣꯔꯗꯤꯡꯗ ꯑꯣꯏꯅ ꯇꯧꯔꯦꯅꯦ ꯍꯟꯗꯛꯁꯤꯗꯤ ꯑꯁꯤꯒꯤꯁꯨ ꯑꯉꯥꯡꯁꯦ ꯐꯖꯅ ꯁꯦꯝꯃꯝꯗ꯭ꯔꯦ ꯀꯧꯁꯜꯂꯣ ꯊꯨꯔꯣ ꯑꯁ ꯊꯦꯡꯉꯦ ꯆꯠꯂꯣ ꯅꯪ ꯈꯣꯡꯎꯞꯇꯨ ꯁꯤꯗ ꯇꯣꯡꯁꯜꯂꯛꯀꯅꯣ ꯁꯤꯗ ꯇꯣꯡꯁꯜꯂꯛꯀꯅꯣ ꯍꯥꯏꯕꯅꯦ ꯑꯣꯏ ꯁꯤꯒꯤ ꯃꯤꯗꯣ ꯀꯅꯥꯅꯣ ꯍꯥ ꯀꯧꯔꯣ ꯊꯨꯔꯣ ꯆꯨꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯐꯖꯅ ꯆꯨꯗꯣ ꯍꯜꯂꯛꯄ ꯀꯥꯟꯗ ꯆꯤꯡꯍꯜꯂꯣ ꯀꯥꯏꯗꯤ ꯅꯪ ꯁꯤ ꯃꯨꯜꯍꯜꯂꯣ ꯀꯅꯥ ꯍꯥꯏꯒꯦ ꯁꯤ ꯆꯤꯡꯍꯜꯂꯣ ꯀꯅꯥ ꯍꯥꯏꯒꯦ ꯀꯣꯔꯣꯝꯁꯤꯅ ꯀꯣꯔꯣꯝꯁꯤꯅ ꯈꯨꯠꯆꯟꯕ ꯀꯅꯥ ꯍꯥꯏꯒꯦ ꯄꯨꯂꯤꯁꯇꯣ ꯐꯖꯅ ꯇꯧ ꯍꯣꯏ ꯅꯪ ꯈꯣꯡꯁꯤ ꯀꯩꯗꯧꯔꯦ ꯀꯅꯥ ꯆꯠꯊꯣꯛꯒꯦ ꯀꯅꯥ ꯆꯠꯄꯩꯅꯣ ꯈꯪꯗꯦ ꯅꯪ ꯁꯤ ꯀꯅꯥ ꯃꯐꯝ ꯍꯥꯏꯒꯦ ꯁ꯭ꯀꯨꯜ ꯆꯠꯄ ꯀꯥꯟꯗ ꯃꯣꯠꯂꯒ ꯍꯜꯂꯛꯄꯅꯤ ꯑꯩꯅ ꯀꯩꯗꯧꯒꯦ ꯈꯣꯡꯎꯞꯇꯣ ꯄꯨꯂꯤꯁꯇꯣ ꯐꯖꯅ ꯇꯧ ꯁꯕꯥꯁ sisi kay ha mangi bagi mangi leo mangi na kung si lady bo ha si lady bo ơi không phải không phải dum tay chalo leo nang kai gi sai si maya sai maya nang ko padara no 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 nanti thằng thằng yang moli na kay no kai masagi ha mo ka masagi no okay ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯅꯝꯕꯁꯤ ꯁꯨꯡ ꯁꯪꯗ꯭ꯔꯦꯀꯣ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯔꯨꯕꯒꯤ ꯑꯉꯥꯡ ꯁꯦꯟꯅꯔ ꯂꯩꯔꯦꯕꯀꯣ ꯑꯉꯥꯡ ꯁꯦꯟꯅꯔ ꯂꯩꯈꯤꯕꯒꯤ ꯚꯤꯗꯤꯑꯣ ꯅꯝꯕꯁꯤꯁꯨ ꯐꯪꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯈꯨꯟꯗꯒꯤ ꯚꯤꯗꯤꯑꯣꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯛꯀꯅꯤꯕ ꯌꯨꯝꯗ ꯅꯝꯕꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯛꯀꯅꯤꯕꯀꯣ ꯁꯤꯒꯤꯗꯤ ꯑꯉꯥꯡꯁꯤꯕꯨꯁꯦ ꯄꯛ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯁꯨꯝ ꯂꯩꯕꯁꯨ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯉꯥꯡ ꯁꯦꯟꯅꯕ ꯍꯥꯏꯁꯤꯗꯤ ꯑꯗꯨꯅ ꯍꯣꯏ ꯃꯇꯦꯛꯄꯨꯗꯤ ꯑꯗꯨꯝ ꯌꯥꯎꯍꯜꯂꯛꯀꯦꯕꯀꯣ ꯑꯉꯥꯡꯁꯤꯡꯈꯣꯏꯁꯨ ꯑꯗꯨꯒ ꯑꯩ ꯑꯇꯣꯞꯄ ꯈꯨꯟꯗ ꯆꯠꯂꯒ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯚꯤꯗꯤꯑꯣꯁꯨ ꯅꯝꯅꯕ ꯍꯣꯠꯅꯔꯛꯀꯦꯕꯀꯣ ꯃꯌꯥꯝ ꯋꯥꯏ ꯑꯉꯥꯡ ꯁꯦꯟꯅꯕꯗꯤ ꯌꯥꯝ ꯋꯥꯏꯀꯣ ꯅꯍꯥꯟ ꯀꯣꯛ ꯉꯥꯎꯈꯤꯕꯖꯥꯠꯅꯤ ꯅꯍꯥन ꯍꯦꯛ ꯂꯥꯛꯄ ꯀꯥꯟꯗꯗꯤ ꯑꯃꯅꯃꯨꯛ ꯁꯥꯔ ꯑꯃꯅꯃꯨꯛ ꯁꯥꯔ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯉꯥꯡ ꯁꯦꯟꯅꯕꯁꯦ ꯍꯥꯏꯕꯗꯤ ꯅꯣꯏ ꯑꯋꯥꯡꯕꯁꯤꯡꯈꯣꯏ ꯀ꯭ꯂꯥꯁ 6, 7, 8, 9, 10 ꯀꯥꯕꯁꯤꯡꯈꯣꯏꯕꯨꯗꯤ ꯈꯤꯇꯪ ꯐꯥꯔꯦꯕꯀꯣ ꯑꯗꯨꯒ 2, 3, 4 ꯀꯥꯕꯁꯤꯡꯁꯤꯅꯦ ꯌꯥꯝꯅ ꯕꯦꯔꯥ ꯌꯥꯝ ꯀꯥꯏꯁꯦ ꯋꯥꯏ ꯃꯌꯥꯝ ꯑꯗꯨꯅꯦ ꯍꯧꯖꯤꯛꯅꯦ ꯃꯣꯏ ꯁ꯭ꯀꯨꯜ ꯆꯠꯅꯈ꯭ꯔꯦꯕꯀꯣ ꯁ꯭ꯀꯨꯜ ꯆꯠꯅꯈ꯭ꯔꯦ ꯑꯗꯨꯒ ꯃꯣꯏ ꯂꯥꯛꯑꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯂꯥꯛꯑꯅꯤꯕꯀꯣ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯃꯣꯏꯒꯤ ꯀꯃꯥꯏꯅ ꯂꯩ ꯍꯥꯏꯕꯗꯣ ꯃꯣꯏꯒꯤ ꯁ꯭ꯇꯥꯏꯜꯗꯣ ꯀꯃꯥꯏꯅ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯎꯠꯆꯔꯛꯀꯦꯕꯀꯣ ꯑꯗꯣ ꯕꯣꯔꯗꯤꯡꯁꯤꯅ ꯃꯣꯏꯒꯤ ꯗꯣꯃꯦꯇ꯭ꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯗꯣꯃꯦꯇ꯭ꯔꯤꯅ ꯁꯨꯃꯥꯏꯅ ꯂꯩꯔꯤꯕ ꯃꯅꯤꯡꯁꯤꯗ ꯍꯥꯟꯅꯗꯤ ꯌꯥꯝ ꯃꯨꯠꯂꯝꯕꯅꯦꯕ ꯑꯩꯅ ꯂꯥꯛꯇ꯭ꯔꯤꯀꯥꯟꯗꯗꯤ ꯑꯁꯤꯒꯤ ꯃꯣꯁꯀꯨꯇꯣꯅꯦꯠꯁꯦ ꯃꯊꯛꯇ ꯂꯣꯏꯅ ꯍꯦꯡ ꯇꯧꯔꯒ ꯍꯥꯏꯕꯗꯤ ꯌꯥꯜꯂꯒ ꯑꯗꯨꯝ ꯊꯝꯕ ꯌꯦꯡꯕ ꯀꯥꯟꯗ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯩꯁꯨ ꯀꯦꯊꯂꯤꯛ ꯁ꯭ꯀꯨꯜ ꯕꯣꯔꯗꯤꯡꯗꯨꯗ ꯆꯍꯤ 7ꯃꯨꯛ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯨꯒꯤ ꯑꯣꯖꯥ ꯍꯣꯏꯅ ꯇꯧꯔꯝꯕ ꯑꯐꯕꯁꯤꯡꯁꯨ ꯑꯩꯁꯨ ꯃꯣꯏꯗ ꯇꯧꯔꯤꯅꯦꯕ ꯑꯗꯨꯒꯤꯅꯤꯗ ꯑꯗꯣ ꯐꯃꯨꯡꯁꯦ ꯐꯖꯅ ꯅꯥꯟꯅ ꯁꯦꯡꯗꯣꯛꯄ ꯑꯗꯣ ꯁꯤꯒꯨꯝꯕꯁꯦ ꯍꯥꯟꯅꯗꯤ ꯈꯔ ꯀꯩꯅꯣ ꯇꯧꯔꯝꯃꯦꯕ ꯃꯣꯠꯂꯒ ꯌꯥꯝ ꯂꯩꯔꯝꯃꯦꯕꯀꯣ ꯅꯝꯁꯨ ꯌꯥꯝ ꯅꯝꯊꯤ ꯍꯧꯖꯤꯛꯇꯤ ꯈꯤꯇꯪ ꯍꯣꯏ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯖ ꯂꯥꯛꯇ꯭ꯔꯁꯨꯅꯦ ꯇꯞꯅ ꯂꯥꯛꯍꯟꯒꯦꯅꯗꯤ ꯈꯜꯂꯤꯕꯅꯦꯕꯀꯣ ꯃꯤꯁꯦ ꯍꯧꯖꯤꯛꯁꯦ 26 ꯃꯨꯛ ꯂꯩ 26 ꯅꯨꯄꯤꯒꯤꯅ ꯑꯥꯗ ꯁ꯭ꯀꯨꯜꯗ ꯂꯩꯕꯅꯦꯕꯀꯣ ꯑꯥꯗꯗꯤ ꯑꯗꯨꯝ ꯍꯦꯡꯀꯔ ꯀꯩꯀꯥꯁꯤ ꯐꯤꯔꯣꯜ ꯀꯩꯀꯥꯁꯤ ꯁꯤꯗ ꯌꯥꯜꯂꯒ ꯊꯝꯕꯅꯦ ꯍꯦꯡꯀꯔꯗ ꯌꯥꯟꯗꯕꯤꯗ ꯍꯦꯡꯀꯔꯅ ꯐ꯭ꯔꯤꯗ ꯇꯥꯍꯜꯂꯤ ꯍꯧꯖꯤꯛꯅ ꯍꯦꯡꯀꯔ ꯁꯤꯖꯤꯟꯅꯕꯩ ꯍꯧꯔꯦꯕꯀꯣ ꯃꯣꯏꯁꯦ ꯍꯦꯡꯀꯔꯁꯦ ꯁꯤꯖꯤꯟꯅꯕ ꯍꯧꯔꯦꯕ ꯍꯧꯖꯤꯛꯁꯦ ꯋꯥꯏꯌꯦ ꯑꯉꯥꯡ ꯁꯦꯟꯅꯕꯁꯦ ꯈꯨꯗꯛꯇ ꯐꯥꯎ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯝ ꯇꯞꯅ ꯍꯩꯖꯔꯛꯀꯅꯦꯕꯀꯣ ꯃꯣꯏꯅꯗꯤ ꯈꯪꯒꯟ ꯃꯣꯁꯀꯤꯇꯣ ꯅꯦꯠ ꯂꯧꯊꯣꯛꯄꯁꯦ ꯇꯨꯝꯕ ꯀꯥꯟꯗ ꯑꯃꯨꯛ ꯍꯥꯞꯆꯤꯟ ꯑꯃꯨꯛ ꯂꯧꯁꯤꯟ ꯑꯃꯨꯛ ꯍꯥꯞꯆꯤꯟ ꯖꯥꯟ ꯑꯣꯏꯌꯦ ꯃꯣꯏꯅꯗꯤ ꯑꯩꯅꯗꯤ ꯌꯦꯡꯕꯁꯤ ꯅꯨꯡꯉꯥꯏꯇꯅꯀꯣ ꯂꯣꯏꯅ ꯂꯧꯊꯣꯛꯏꯕ ꯐꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯃꯣꯏ ꯂꯥꯛꯑꯀꯥꯟꯗ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ ꯍꯜꯂꯛꯑꯦ ꯍꯣꯏ ꯂꯥꯛꯑꯣ Marty ꯀꯥꯏꯗꯅꯣ ꯑꯃꯨꯛ ꯀꯅꯥꯒꯤꯅꯣ ꯃꯐꯝ ꯆꯥꯅ ꯊꯝꯗꯕꯒꯤ ꯄꯅꯤꯁꯃꯦꯟ ꯂꯧꯕ ꯂꯥꯛꯑꯣ
ꯂꯧꯊꯣꯔꯣ ꯀꯅꯥ ꯀꯅꯥ ꯑꯗꯨ ꯆꯦꯟ ꯂꯩꯁꯤꯗꯤ ꯃꯣꯇꯦ ꯑꯩꯈꯣꯏ ꯃꯣꯇꯦ ꯑꯁꯤꯗ ꯂꯩꯔꯦ ꯚꯤꯗꯤꯑꯣꯁꯤ ꯅꯝꯐꯝ ꯈꯪꯗ꯭ꯔꯦꯕ ꯈꯨꯟꯗ ꯂꯩꯔꯗꯤ ꯄꯪꯅꯝ ꯅꯝꯃꯦꯕ ꯁꯤꯗ ꯂꯩꯔꯗꯤ ꯁꯦꯟꯗꯟꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯁꯦꯟꯗꯟꯁꯨ ꯌꯥꯎꯔꯝꯕꯗꯣ ꯁꯦꯟꯗꯟ ꯑꯃ ꯗꯥ ꯆꯦꯟꯈ꯭ꯔꯤꯅꯦ ꯃꯔꯥꯡ ꯃꯥ ꯄꯨꯈ꯭ꯔꯕ ꯅꯣꯏ ꯅꯁꯥ ꯅꯁꯥꯒꯤ ꯄꯣꯠ ꯆꯩ ꯍꯧꯖꯤꯛ ꯄꯣꯠꯁꯤ ꯁꯤꯡꯅ ꯊꯝꯗꯕꯒꯤ ꯆꯩ ꯆꯥꯕ ꯍꯧꯗꯣꯔꯦ ꯍꯧꯖꯤꯛ ꯀꯩꯅ ꯃꯤ ꯐꯨꯗꯣꯔꯦ ꯌꯦꯡꯕꯤꯌꯣ ꯃꯌꯥꯝ ꯌꯦꯡꯕꯤꯌꯣ ꯃꯥꯡꯗ ꯍꯤꯔꯣ ꯑꯃ ꯂꯦꯞꯄꯤꯗꯤ ꯗꯥ ꯍꯦꯟꯊꯣꯏꯕ ꯀꯧꯏ ꯃꯤ ꯀꯟꯗꯣꯔꯦ ꯀꯩꯒꯤꯅꯣ ꯃꯣꯏ ꯆꯩ ꯆꯥꯔꯤꯁꯦ ꯄꯣꯠ ꯆꯦꯛꯁꯤꯟꯅ ꯊꯝꯗꯕꯒꯤ ꯆꯩ ꯆꯥꯕꯅꯤ ꯅꯝꯕꯤꯔꯅꯨ ꯌꯥꯔꯦ 시주 Tinibas 0.5도 탐모 헐 아주 픽션만 0.5 탐내 아유 탐모 너 가라 후란도 영나로 말해 깨라씨 유튜브 끼라 할때 시넥다 이제 가라 라면 때 시달러 주시 왓츠앱 그거 그룹 다 하더라 시다 올리네 핑계 낭 ꯆꯩ ꯆꯥꯔꯕꯣ 아이기 아기사 ꯀꯩꯒꯤꯅꯣ ꯉꯁꯤ ꯆꯩ ꯆꯥꯏꯁꯦ ꯃꯣꯏ 뭐이샤 드레스 나는 탐더비기샤 ꯑꯗꯨꯅꯤ ꯅꯠꯇ꯭ꯔꯣ ꯅꯨꯡꯇꯤꯒꯤ ꯆꯥꯏ ꯍꯧꯒꯠꯄꯗꯨꯁꯨ ꯆꯥꯏ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯗꯁꯨ ꯆꯥꯏ ꯀꯩꯅꯣ 구멍나도 디자이서 ꯀꯩꯅꯣꯝꯗꯥꯏꯗ ꯆꯥꯕ ꯊꯝꯀꯣ ꯃꯤ ꯋꯥꯠꯂꯦ ꯊꯝꯖꯜꯂꯣ ꯍꯣꯏ ꯊꯝꯖꯜꯂꯣ ꯂꯥꯎ ꯃꯣꯇꯦ ꯐꯝꯃꯣ ꯌꯦꯁ ꯅꯣꯏ ꯃꯥ ꯍꯣꯏꯅ ꯎꯗꯣꯏꯅꯦ ꯁꯤꯁꯦ ꯈꯪꯕ꯭ꯔꯥ ꯑꯁꯤꯁꯨ ꯑꯩꯅ ꯅꯝꯍꯧꯔꯤꯁꯦ ꯃꯦꯃꯣꯔꯤ ꯑꯣꯏꯍꯧꯗꯣꯏꯅꯤ ꯈꯪꯕ꯭ꯔꯥ ꯅꯣꯏꯅ ꯍꯌꯦꯡ ꯆꯥꯎꯔꯀꯥꯟꯗ ꯍꯥꯏꯕꯗꯤ ꯅꯣꯏꯅ ꯃꯦꯆꯤꯌꯔ ꯑꯣꯏꯔꯀꯥꯟꯗꯀꯣ ꯑꯁ ꯑꯩꯈꯣꯏ ꯕꯣꯔꯗꯤꯡꯁꯦ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯒꯤ ꯁꯛꯅꯤꯅꯦ ꯁꯤꯗꯤ ꯌꯥꯏꯅ ꯅꯨꯡꯁꯤꯔꯛꯀꯅꯦꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅꯦ ꯑꯩꯅ ꯊꯥꯒꯠꯍꯧꯔꯤꯕꯁꯤ ꯅꯣꯏꯒꯤꯗꯃꯛꯅꯦꯗ ꯑꯩꯈꯣই ꯈꯨꯟꯗꯅꯦ ꯕꯣꯅꯦꯝ ꯀꯧꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯗꯨꯁꯨ ꯅꯣꯡꯃ ꯄꯨꯕꯤꯔꯛꯀꯦꯕꯀꯣ ꯅꯣꯏ ꯍꯣꯔꯦꯟ ꯑꯩ ꯃꯥꯒꯤ ꯚꯤꯗꯤꯑꯣꯗꯣ ꯕꯣꯅꯦꯝꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩ ꯎꯠꯄꯤꯔꯛꯀꯦꯕ ꯍꯣꯔꯦꯟ ꯅꯣꯏꯒꯤ ꯁ꯭ꯇꯗꯤ ꯑꯋꯥꯔꯗꯣ ꯑꯗꯨꯗ ꯑꯩ ꯌꯦꯡꯍꯟꯕꯤꯔꯛꯀꯦꯕꯀꯣ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯕ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯝ ꯑꯗꯨ ꯑꯩ ꯍꯣꯔꯦꯟ ꯊꯣꯛꯍꯜꯂꯛꯆꯒꯦꯕ ꯕꯣꯅꯦꯝꯒꯤ ꯚꯤꯗꯤꯑꯣꯗꯣ ꯇꯤꯚꯤ ꯅꯠꯇꯦ ꯇꯤꯚꯤ ꯌꯦꯡꯕꯗ ꯅꯠꯇꯦ ꯍꯣꯔꯦꯟ ꯅꯣꯏ ꯆꯥꯛꯆꯥ ꯇꯣꯛꯄꯒꯤ ꯉꯥꯏꯍꯥꯛ ꯇꯤꯚꯤ ꯌꯦꯡꯕꯗꯣ ꯑꯗꯨꯗ ꯑꯩ ꯀꯩꯅꯣ ꯇꯧꯕꯤꯒꯦꯕ ꯎꯠꯄꯤꯒꯦꯕ ꯇꯤꯚꯤꯗ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯆꯥꯎꯊꯣꯛꯍꯜꯂꯒ ꯌꯦꯡꯕꯁꯨ ꯌꯥꯝ ꯐꯣꯟꯒ ꯀꯅꯦꯛ ꯇꯧꯔꯒꯁꯨ ꯌꯥꯏ ꯐꯣꯟꯒ ꯀꯅꯦꯛ ꯇꯧꯗꯕꯤ ꯃꯥꯏ ꯑꯦꯀꯥꯎꯟ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯕꯣꯅꯦꯝꯅꯦꯗ ꯁꯨꯝ ꯐꯝꯂꯣ ꯅꯪ ꯋꯥ ꯉꯥꯡ ꯂꯩꯔꯦ ꯑꯗꯨꯝ ꯃꯤꯅ ꯈꯨꯜꯂꯦ ꯅꯣꯏꯁꯦ ꯑꯩꯅ ꯂꯥꯛꯄꯁꯤꯗ ꯅꯣꯏ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯔꯕ ꯃꯥꯜꯂꯦ ꯅꯥꯈ꯭ꯔꯕ ꯃꯥꯜꯂꯦ ꯈꯪꯗꯦꯗ ꯑꯩꯁꯦ ꯏꯁꯇ꯭ꯔꯤꯛ ꯑꯣꯏꯕ꯭ꯔꯣ ꯏꯁꯇꯤꯛ ꯑꯣꯏꯗꯦꯗ ꯅꯨꯡꯉꯥꯏꯗ ꯁꯥꯔ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯌꯦ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯛꯑꯣꯀꯣ ꯑꯩꯉꯣꯟꯗꯗꯤ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯦ ꯅꯣꯏ ꯍꯥꯟꯅꯒꯤ ꯁꯥꯔꯗꯨꯒ ꯍꯟꯗꯛ ꯑꯩꯒ ꯀꯅꯥꯅ ꯅꯨꯡꯉꯥꯏꯒꯦ ꯈꯪꯗꯦ ꯆꯞ ꯃꯥꯟꯅꯩꯗ ꯍꯥꯟꯅꯩꯗꯨꯅ ꯑꯃꯨꯛ ꯈꯔ ꯀꯥꯔꯟ ꯇꯥꯕ ꯀꯃꯥꯏꯅ ꯍꯥꯟꯅꯒꯤꯗꯨ ꯀꯃꯥꯏꯅ
ꯁꯣꯝꯗ ꯂꯥꯏꯔꯤꯛ ꯄꯥꯔ ꯐꯖꯅ ꯂꯩꯔꯦꯀꯣ ꯇꯨꯃꯤꯟꯅ ꯌꯦꯡꯒꯦꯕ ꯇꯨꯃꯤꯟꯅ ꯌꯦꯡꯒꯦ ꯃꯣꯏꯁꯦ ꯑꯩꯅ ꯆꯠꯈ꯭ꯔꯗꯤ ꯉꯥꯎꯁꯟꯅꯕ ꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯂꯥꯏꯔꯤꯛꯁꯨ ꯄꯥꯗꯕꯤꯗ ꯇꯨꯃꯤꯟꯅ ꯌꯦꯡꯈ꯭ꯔꯗꯤꯅꯦ ꯈꯪꯍꯟꯒꯦꯕ ꯑꯝꯇ ꯅꯥꯏꯠꯀꯤ ꯁ꯭ꯀꯨꯜꯒꯤ ꯀꯝꯄꯥꯎꯟꯗ ꯁꯤ ꯂꯩꯔꯦꯀꯣ ꯁꯤꯅ ꯑꯉꯥꯡ ꯃꯆꯥꯈꯣꯏ ꯁꯤꯅ ꯀ꯭ꯂꯥꯁ 6 to 10 9 10ꯗꯤ ꯂꯥꯛꯇ꯭ꯔꯤ ꯑꯁꯣꯝꯗꯅ ꯅꯨꯄꯤꯒꯤ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯝꯃꯣ ꯃꯌꯥꯝ Hi mayam ngasi subscribe to view Có subscribe theo điều này. ako video adum na yang view Nó phải áo anh á.